Kanglaipa Punba Kolab Gabdeta Gilakucharake, Burmagi Sagang region, the Laiba, Maulak district, military army, na air strike Tauraka Lalhoubagi, Yum Humputara, Romai Natumna Tadokre. Laitan Pokpe Uyok Jing the cookie sing the Lambi Samzilakba Yaning de Haiba Fongdukla Duna Maike Adongi Miam the Rally Chat Cray. Nagagi village chip sing na Makoina Kundari Bochingilam sing the customary law sing protect Togodabani. Naga village chips Federation Manipur NBCFM na Manglam chattagi chathaduna lakliba chingi mafamsingda customary law kaidana chatna hangadabani amadi customary law asibu official oina chatnanabagi damak Federation asina India gi president da additional leadership structures gi matung ina memorandum ama pisinkrei. India gi president da pisin khiba memorandum aduda Federation asina Manipur gi chingi lamsingda center amasung state government na anauba legislative framework kaya semdoktuna Mei Houna dagi chingi lamsingda chatnaramba customary practicing asi tamna muthanaba honari center amasung state government gi thausil asi chapmanaba administrative reform ama purangnaba honarabasu constitution na protect tawriba travel singi customary law singda khuthingjin ba yaroi haibagi provision adusu mayek sena memorandum aduda palli NBCFM gi matung inadi Manipur gi chingi tariba travel singi oiba mahurol degi chanarak paning thau oibigi kanglon asina tribal singi cultural identity gi yumbi oibada natana kanglon asina community khudingmakta nungsi chanana laiminabagi machak ama oiduna laklibani customary law asi chahi cha kaya dagi chanaduna lakpani adubu matam gi oina honglakliba administrative convenience ki damak center amasung state government na anauba legislation tawduna mahurol dagi chanaraklaba customary law sing asibu tapna muthatna ba honarakpa asi tribal sing da piriba rights amasung ethics ta achawa singnaba ama oire nuclear plant full capacity da puraknaba thajaba piramle numinini gi khongchata India da laklamba Russia gi president Vladimir Putin na India gi khwaidagi chawba Kundakulam nuclear plant asi full capacity da purakhangani haina thajaba piramle Kundakulam nuclear plant asi Russia da India ga collaborate tawbani haina Putin na Prime Minister Modi ga loina na New Delhi da pangthokiba pawgi mifam amada phongduklambani Tamil Nadu gi Kundakulam da lairiba nuclear plant asigi reactor taruk ki manungda anidi hanana thaba haukrabani Moscow na madu magi full capacity da mathau to hongani haina Putin na wasakhi aikoina khwaidagi chawba India nuclear power plant Kundakulam sanaba flagship project ama chathari awalpa nuclear reactor mari adu hojik kana sagali masigi nuclear power plant full power output ta puthokpada India gi energy gi mathau taba singda yamna kanaba ama oigani haina Putin na phongdokhi India gi energy gi development gi damak Russia na oil gas coal amadi atai mathau taba khudingmak supply tawgani haina Putin na phongdokhi Indian Railway na akhanaba train marfuga mapan chenaba thaurang tawkre handak Indigo gi flight lising ama hena cancel tawkhibadagi flight ki awat palerpa asi koknaba amadi ningtham session asida chathok chasin gi demand kaya hengalakliba asi piba ngamnaba union laingak na zone kaya da ngasi numinini humni gi manungda akhanaba train service marfuga mapan rom chelhanaba thaurang tawkre passenger sing gi demand kaya hena hengalakliba asi gi yenglaga Central Railway na akhanaba passenger train marfuga mapan athubada service tawragani haina lauthokibani masigi manung Pune, Bengaluru, Pune, Hajarat, Nizamuddin asina chingba yauri masida sunatana Eastern Railway na Howrah New Delhi amadi atai lamthungpham kaya yauri hairi Bot thadabadi yaraga bot lepadi yadaba maitek singi maraibak chingmi amatana khanabidri maitek singna bot piraga mai pakiba kuki MLA singna awaba taraba masagi voter sing hanna yengladre IDP Bot thadabadi yaraga miref oibadi yadaba maitek singna hojik thengnariba awaba mayam asigi matanga chingmi amatana khanabide masigi su mathakta maitek singna bot piraga MLA oikiba kuki singna awaba taraba masagi voter sing fawba hanna yengladre haina IDP singna hairi Chahi kayagi mamangdagi Chwarchanpur Kangpokpi amasung Teknopolda khundaba mitei lising taraga mangarom na piba bot na maram oiraga district sing asigi constituency singda miref oiriba singi maraibak leptuna lakhi district sing asida leiba maitek singna hojik mayu makai thadoktuna tungan ba relief camp singda lanjena duna leirabasu makhoina miyoi oina thagatliba MLA singna kariguma makhalgi mating amata pangbidana leiriba kumja 1948 ta ihan hana mikhal pangthokibagi matung Tarakpada Maite Yumthong Lising Khara Khakna Kanglup ki khenaba wakhalon thadoklega tongan ba mirep singna bot piduna lakhibani Kuki Furup kibu oirabasu natraga Naga Furup kibu oirabasu Maite na bot piba miref aduna mikhalda mai paktuna lakli kumja 2023 gi May 3 dagi thorakiba kanglup ki irang na maram oiraga chingi district singda khundaba Maite sing lanjena duna awaba fibam amada leirabasu makhoina bot piduna mikhalda mai pakhankhiba mihut singna mateng pangbibadi lairadana hanna yengbidabagi fibamda leiri Kumja 1948 tegi Houna Technopol Sadar Hill Saitur Chwarchanpur amadi atai chingi mafam singda yelomi oiriba mitei singbu second class citizen amagi thakta thambibagum tawragli
ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡ ꯚꯣꯠ ꯊꯥꯗꯕꯗꯤ ꯌꯥꯔꯒ ꯃꯤꯔꯦꯞ ꯑꯣꯏꯅꯕꯒꯤ ꯔꯥꯏꯠꯇꯤ ꯐꯪꯍꯟꯗꯅ ꯂꯩꯔꯛꯂꯤ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯄꯨꯝꯅꯃꯛꯇ ꯃꯩꯇꯩ ꯑꯃꯠꯇꯅ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯕ ꯌꯥꯗꯦ꯫ ꯁꯥꯏꯀꯣꯠ ꯁꯤꯡꯍꯠ ꯑꯃꯗꯤ ꯊꯥꯟꯂꯣꯟꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 10,000 ꯔꯣꯝꯅ ꯁꯥꯡꯂꯕ ꯆꯍꯤ 68 ꯚꯣꯠ ꯊꯥꯗꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯤꯔꯦꯞ ꯑꯣꯏꯅꯕꯒꯤ ꯔꯥꯏꯠꯇꯤ ꯄꯤꯕꯤꯗ꯭ꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯨꯃꯨꯖꯥꯝꯕ ꯃꯩꯇꯩ ꯂꯩꯀꯥꯏ ꯑꯃꯗꯤ ꯈꯨꯒꯥ ꯇꯝꯄꯥꯛꯅꯆꯤꯡꯕ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯄꯤꯕ ꯚꯣꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯈꯜꯗ ꯃꯤꯔꯦꯞꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯁꯨ ꯃꯩꯇꯩ ꯚꯣꯇꯔꯁꯤꯡꯅ ꯃꯥꯏ ꯄꯥꯛꯍꯟꯈꯤꯕ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯆꯍꯤ 2.5 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯇꯤꯡ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯦꯜ.ꯑꯦꯝ. ꯈꯧꯇꯦ ꯌꯥꯎꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯑꯃꯠꯇꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯩꯇꯩꯁꯤꯡ ꯍꯟꯅ ꯌꯦꯡꯗꯦ꯫ ꯁꯤꯇꯤꯡ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯁꯤꯡꯅ ꯃꯁꯥꯃꯛꯀꯤ ꯚꯣꯇꯔꯁꯤꯡ ꯀꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯍꯜꯂꯛꯈꯤꯕ ꯚꯣꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯇꯦꯡꯅꯧꯄꯜ ꯏꯁꯀꯤ ꯑꯣꯏꯅ ꯃꯣꯔꯦ ꯑꯃꯗꯤ ꯀ꯭ꯋꯥꯊꯥꯗ ꯃꯩꯇꯩ ꯚꯣꯇꯔ 2,000 ꯔꯣꯝ ꯂꯩ꯫ ꯃꯩꯇꯩꯁꯤꯡꯅ ꯚꯣꯠ ꯄꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝꯖꯥ 2022ꯗ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯦꯁꯟ ꯀꯥꯔꯗꯀꯤ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯕꯦꯅꯤꯐꯤꯁꯔꯤ ꯑꯣꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 1,000 ꯄꯤꯒꯗꯧꯔꯤ꯫ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯍꯟꯒꯗꯧꯔꯤ꯫ ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯆꯥꯎꯅ ꯁꯦꯝꯗꯣꯛꯂꯤꯕ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯅ ꯔꯦꯁꯟ ꯁꯔꯚꯤꯁꯄꯨ ꯍꯦꯟꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯍꯟꯕ, ꯗꯤꯖꯤꯇꯦꯂꯥꯏꯖ ꯇꯧꯕ ꯑꯃꯁꯨꯡ ꯁꯦꯟꯊꯣꯛ ꯍꯟꯊꯕ ꯏꯃꯨꯡꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯍꯥꯏꯕꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯍꯟꯗꯛ ꯅꯧꯅ ꯍꯧꯗꯣꯛꯂꯤꯕ ꯑꯗꯨꯒ ꯆꯍꯤ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯍꯧꯒꯗꯧꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯊꯧꯁꯤꯜ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯃꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 1,000 ꯄꯤꯕ ꯌꯥꯎꯔꯤ꯫ ꯁꯦꯝꯗꯣꯛꯂꯕ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯔꯨꯜꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯁꯟ ꯀꯥꯔꯗ ꯁꯤꯁꯇꯦꯝ ꯑꯁꯤ ꯗꯤꯖꯤꯇꯦꯂꯥꯏꯖ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯣꯏꯍꯟꯕ, ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅꯁꯨ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯃꯁꯥꯅ ꯈꯪꯖꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ꯫ ꯃꯣꯕꯥꯏꯜ ꯑꯦꯞ ꯑꯃꯁꯨꯡ ꯑꯞꯗꯦꯠ ꯇꯧꯔꯕ ꯄꯣꯔꯇꯦꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯁꯨ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯕ ꯃꯑꯣꯡꯗ ꯔꯦꯁꯟ ꯀꯥꯔꯗꯀꯤꯗꯃꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯒꯠꯄ ꯑꯃꯗꯤ ꯊꯨꯅ ꯌꯥꯡꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕꯁꯨ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯀꯥꯔꯗ ꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛꯇ ꯏ.ꯀꯦ.ꯋꯥꯏ.ꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯍꯜꯂꯤ, ꯃꯗꯨꯅ ꯔꯦꯀꯣꯔꯗ ꯈꯨꯗꯤꯡꯃꯛ ꯇꯔꯨ ꯇꯅꯥꯟꯅ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯃꯛ ꯈꯟꯒꯠꯇꯨꯅ ꯔꯦꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯤ꯫ ꯂꯩꯉꯥꯛꯅ ꯏ.ꯀꯦ.ꯋꯥꯏ.ꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯍꯜꯂꯤꯕ ꯑꯗꯨ ꯃꯤꯅꯝꯕ ꯌꯥꯗꯅꯕꯅꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯥꯙꯥꯔ ꯕꯦꯖ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯏ.ꯀꯦ.ꯋꯥꯏ.ꯁꯤ ꯇꯧꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯊꯧꯁꯥꯗꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯕꯦꯅꯤꯐꯤꯁꯔꯤ ꯂꯤꯁꯇꯒꯤ ꯂꯧꯊꯣꯔꯛꯄ ꯌꯥꯏ꯫ ꯊꯥ ꯑꯃꯗ ꯃꯇꯤꯛ ꯆꯥꯕ ꯕꯦꯅꯤꯐꯤꯁꯔꯤ ꯑꯣꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯂꯨꯄꯥ 1,000 ꯄꯤꯕꯒꯤ ꯊꯧꯁꯤꯜ ꯑꯗꯨ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯍꯟꯅꯕꯒꯤꯗꯃꯛ ꯗꯥꯏꯔꯦꯛ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕꯦꯅꯤꯐꯤꯠ ꯍꯥꯏꯕ ꯊꯧꯁꯤꯜ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯁꯦꯟꯊꯣꯛ ꯋꯥꯠꯄ ꯏꯃꯨꯡꯁꯤꯡꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 1,000ꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯁꯦꯟꯐꯝ ꯑꯁꯤ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯍꯛꯊꯦꯡꯅꯅ ꯐꯪꯍꯟꯗꯨꯅ ꯑꯍꯦꯟꯕ ꯃꯇꯦꯡ ꯂꯩꯉꯥꯛꯅ ꯄꯤꯒꯗꯕꯅꯤ꯫ ꯁꯦꯟꯐꯝ ꯑꯗꯨ ꯔꯦꯁꯟ ꯀꯥꯔꯗ ꯄꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯍꯛꯊꯦꯡꯅꯅ ꯁꯦꯟꯐꯝ ꯑꯗꯨ ꯆꯪꯒꯗꯕꯅꯤ꯫ ꯑꯅꯧꯕ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯔꯨꯜ ꯄꯥꯏꯈꯠꯇꯨꯅ ꯑꯔꯥꯟꯕ ꯃꯤ ꯑꯃꯗꯤ ꯑꯁꯥꯕ ꯀꯥꯔꯗꯁꯤꯡ ꯈꯪꯗꯣꯛꯀꯅꯤ꯫ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯁꯤꯟꯕ ꯊꯨꯡꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯗ꯭ꯔꯥꯏꯚ ꯆꯠꯊꯒꯅꯤ꯫ ꯑꯦꯛꯇꯤꯚ ꯑꯣꯏꯗ꯭ꯔꯕ ꯔꯦꯁꯟ ꯀꯥꯔꯗ ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯟꯅꯕ ꯆꯦ ꯆꯥꯡ ꯁꯦꯝꯗꯨꯅ ꯄꯥꯏꯔꯝꯕ ꯅꯠꯇ꯭ꯔꯒ ꯁꯝꯅꯔꯝꯕ ꯀꯥꯔꯗꯁꯤꯡꯗꯤ ꯀꯦꯟꯁꯦꯜ ꯇꯧꯕ ꯌꯥꯏ꯫ ꯃꯗꯨꯇ ꯅꯠꯇꯅ ꯍꯥꯟꯅ ꯁꯦꯟꯊꯣꯛ ꯋꯥꯠꯂꯝꯕꯗꯒꯤ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯂꯛꯂꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯡꯗꯨꯅ ꯆꯠꯈꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯔꯣꯏ꯫ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯦꯗ꯭ꯔꯦꯁ, ꯁꯦꯟꯊꯣꯛꯀꯤ ꯆꯞ ꯆꯥꯕ ꯋꯥꯔꯣꯜ ꯑꯃꯁꯨꯡ ꯑꯥꯙꯥꯔ ꯅꯝꯕꯔꯁꯤꯡ ꯑꯞꯗꯦꯠ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯣꯕꯥꯏꯜ ꯑꯦꯞ ꯁꯤꯖꯤꯟꯅꯗꯨꯅ ꯔꯦꯁꯟ ꯑꯃꯁꯨꯡ ꯐꯪꯐꯝ ꯊꯣꯛꯄ ꯕꯦꯅꯤꯐꯤꯠꯁꯤꯡ ꯀꯌꯥꯝ ꯋꯥꯠꯂꯤ, ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨ ꯈꯪꯗꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯅꯤ꯫ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯌꯥꯏ꯫ ꯗꯤꯖꯤꯇꯦꯜ ꯔꯦꯁꯟ ꯀꯥꯔꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯈꯪꯅꯤꯡꯂꯤꯕ ꯑꯗꯨ ꯈꯪꯅꯅꯕ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯊꯧꯁꯤꯜꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯗ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯈꯟꯅꯕ ꯁ꯭ꯇꯦꯠ ꯈꯔꯗꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯄꯤꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯗꯣꯔ ꯁ꯭ꯇꯦꯞ ꯗꯦꯂꯤꯚꯔꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯃꯍꯩ-ꯃꯔꯣꯡꯁꯤꯡ ꯐꯪꯕ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯑꯣ.ꯇꯤ.ꯄꯤ. ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯃꯊꯧ ꯇꯥꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯁꯥꯡꯅ ꯀ꯭ꯌꯨ ꯂꯦꯞꯄ, ꯃꯌꯥꯏ ꯆꯥꯕꯤꯁꯤꯡꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯃꯇꯝ ꯆꯥꯅ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯐꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯏꯈꯠꯄꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯀꯔꯞꯁꯟ ꯑꯃꯗꯤ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯌꯨ.ꯑꯦꯁ.ꯀꯤ ꯃꯔꯤ ꯐꯠꯍꯟꯈꯤꯗꯕꯅꯤ꯫ ꯔꯨꯕꯤꯟ ꯄꯥꯀꯤꯁꯇꯥꯟꯅ ꯀꯔꯞꯁꯟ ꯑꯃꯗꯤ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯌꯨ.ꯑꯦꯁ.ꯀꯤ ꯃꯔꯤ ꯐꯠꯍꯟꯈꯤꯗꯕꯅꯤ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯍꯥꯟꯅꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯥꯏꯀꯦꯜ ꯔꯨꯕꯤꯟ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯀꯦꯜ ꯔꯨꯕꯤꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯍꯟꯈꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯑꯃꯦꯔꯤꯀꯥꯕꯨ ꯅꯥꯊꯩꯔꯝꯂꯒ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯇ꯭ꯔꯝꯞꯀꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯏꯟꯗꯤꯌꯥꯗ ꯅꯨꯃꯤꯠ 2ꯒꯤ ꯑꯣꯏꯅ
lakiba khongchut aduda India bu mahakpu chawna taramna okhibaga loinana Russia na su India da Barotok foil pinabagidamak wasaktuna yamna chawba thajaba amasu piramkhibani Michael Rubin haikibada America ki President Donald Trump na chatharagliba thawongsing asi ubada leiba asigi miyamna su yamna angakpa amadi faunari loinana karigidamak Donald Trump na India ga leinaramba afaba mari adu thugaina bahonnarakibanu haibigi achawa wahang kaya ama hangnarakre thawong asi Pakistan gi luchingmasing na corruption tawduna amadi Chana naba honakibagi thawong aduna maram oiraga torakpa oirambi yai haina su phongdoknarakibani ANI da pikiba interview amada Michael Rubina American ina India da Russia da gi thawdai haina lecture piriba amadi tariff chawna thamjileba ase diplomacy gi lamda America gi oina chawna mangjabani maram aduna matam leiringai da America gi President Donald Trump na India ga afaba mari thamhobana ma ki oina achuma khongthang oigani haina su phongdorakre amaromda America na Pakistan na mateng pangsinduna Asim Munirbu CDF ohen kiba asishu Pakistan na chawna mangjaba kaya thokpaga loinana diplomacy gi oina yenglakpa mikyengda America gi chawna maithibani hairi voter singna candidate singdagi sel lokthokpagi mahun mateng pangsilaga election thengna hansi kalachan election da candidate oigadaba singdagi voter singna sel lokthoklaga mikhal thengna hanbagi mahuta candidate sing aduda voter singna angamba mateng pangsinlaga Mikhal Thengnan si masina candidate aduna mai paklaba matungda kendra asigi miyam amadi state asigi issue singda thamoi singna thabak tawba ngamgani haina Senate Development Committee Kakching Khunau gi President K.S. Kalachana phongdokre wafam asi committee asigi mieng makhada Kakching Khunau gi tongan ba miyam na masa gi mayumda lokpa folksing khaina duna sogunu kendra da lakadaba election da miref oinaba thorang toriba M Binota mateng pangbagi thoramda phongdokhibani committee asina sinduna tha khudingi pangthokpa leader mitki thoramga punna M Binod ki yumda pangthokpa thoram aduda kalachana makhata na hai Manipur da haukiba chahi kaya asida channabi ama oina kanaguma miyoi amana election da miref oina ba thorakpa matamda voters singna onsinduna sel lokthokpa yauna tongan bathabak kaya tawhanduna lakli masina maram oiraga candidate aduna hayeng election da mai pakhrabasu thabak tawbagi chang yamna watli Asiguma phibam asi uraba matungda committee asina haukiba chahi kaya phibam soktuna laklaba sogunu kendra asida awonba ama purakna bagi pandamda Tenga chemical asida miref oina ba tharang tawriba M Binota ahanba oina yamnaba phosing asi mateng pangbani makhata na su committee asina kendra asigi miyam maru oina Kakching Khunau gi miyam ga khusamna duna kendra asida afaba mihut khanna ba thabak kaya paihatkigani Maram asina miyamna su committee asina paikhaliba thabak sing asida mateng pangsinduna sogunu kendra asibu Manipur da tamjanafam oiba kendra ama ohelasi haiki amaramda ngasigi thoram aduga mari leinana social worker M Binod na hai Kakching Khunau gi miyamna mahak puthajaba thambiduna mateng pangbalakli mahaki maikaidagi su yamna haraujai loinana ngasi miyamna thamliba thajaba sing asi mahakna kaidaunungda manghaloi Karigumba laibak faduna lakadaba election asida mai paklaba ngasi hiram kayada sothaduna leiriba sogunu kendrabu Manipur gi atai leiriba kendra singdagi mangjil thaba kendra ama ohenaba honagani haiki ngasi gi thoram aduda BJP Kakching district ki president KSH Indubala BJP sogunu mandal gi president M Navachandra Kakching Khunau municipal council gi chairperson KSH Leima amadi Chatol gi president Sam yauna maroiba miyoi kayana saruk yakhi Pukhau Naharuf ki Chingmai Singh Khunja Singh nangakchonaba warif lawkre Imphal East District ki Naharuf ta mamai onsiliba Chingmai Singh asi Khunja Singh nangakchonaba warif lawkre Chingmai Singh asi Khunja Singh nangakchonaba Darbar Resolution number 10A of 27 1932 na ayaba pibagi documents su leire hairi warif asi Pukhau Naharuf Development Committee amadi Forest Department ka khusam naduna Pukhau Naharuf awang laikai community hall da pangthokiba Conservation and Protection of Forest Land gi awareness program da lawkhibani Thoram aduda Naharuf Development Committee ki President Thokchom Dosal Secretary Naurem Nageswar Response Officer Saikul Aslam Khan chingba saruk yakhi thoram aduda umang kanaba waref lawbaga loinana punna thaudang lawmina naba wasak lawmina ki loinana Darbar Resolution number 10A of 27 1932 gi matung inangak senduna lakliba Pukhau Naharuf village number 10 gi Chingmai Singh makhata na hena cheksina ngak senduna thamba malem gi honglakliba global warming gi achobo safu asidagi kharada orebasu ngakthoknaba Pukhau Naharuf village number 10 gi chingda uwa matam gi thajenba lamla ki sa uchek sing hatpada thing mathamba lanmai thaba amadi chinglaiba kothokpa sing thingba yauna waref kaya su lawki hairi RSF fighter sing na masa wai sangda bi fawa ikai khumnaba manghan ki doctors network Paramilitary Rapid Support Force na Sudan gi Al-Fasar khudum chansin khraba matungda mafam adu thadok tuna lanjinariba nupi sengmu nupi oibigi ikai khumnaba manghan biki
aduda masa wai sangdabi nupi kayasu yauki haina Sudangi Doctors Network na phongdorakre. Sudanese doctors singna ngasi phongdorakiba warol amada Rapid Support Force ki militant singna North Sudan da masa wai sangdabi ani yauna nupi taraga mapan nupi oibigi kai khumna manghanbi ki hari. Sudanese Doctors Network na US social media company X thamnakiba warol amada nupi sing adu Al Fasar City dagi sentorakna bahona kibada Rapid Support Force ki militant singna namjanam thengna kibani. RSF na kudum chansilaba Al Fasar da nupi angang amasung ahal oiraba miyoi sing fawba miyot minay chathaki hari. Sudan Doctors Network na thamlakpa warol amada Rapid Support Force ki militant singna nupi oibigi kai khumna manghanbi khrabi masa wai sangrabi nupi ani adu hospital amada local medical team singi miging makhada akhanna laying chathari hari. Doctors Network na Rapid Support Force ki tamthiraba thawong singda Al Fasar thadoktu tenjaraklaba nupi singi mathakta namduna nupi oibi kai khumna manghanbi khibabu akan mamongda yaningdaba phongdokpaga loinana nupi singbo atamnana aki akhang pohanba asi malemgi lo kayabu chawna khonggoina bani haina thamlakre.